ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈ꯭ꯔꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯏꯔꯣꯜ ꯅꯨꯡꯒꯤ ꯃꯃꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ. ꯃꯇꯧ ꯑꯁꯨꯝꯅ ꯊꯧꯅꯥ ꯍꯤ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯍꯣꯟꯗꯨꯅ ꯂꯥꯛꯂꯤ. ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯑꯃꯨꯕ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯃꯌꯥꯝ ꯑꯃ ꯊꯥꯡꯂꯒ ꯂꯥꯏꯖ ꯏꯃꯥꯏ ꯑꯗꯨꯗꯒꯤꯅ ꯅꯣꯡꯃꯗꯣꯟ ꯊꯛꯄ ꯐꯥꯎꯕ ꯄꯨꯡꯄꯥꯛ ꯄꯥꯛꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯣꯛꯇꯥꯛꯅ ꯇꯪꯈꯥꯏ ꯃꯝꯂꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯤ. ꯑꯗꯨꯕꯨ ꯊꯧꯅꯥ ꯀꯔꯤ ꯑꯃꯠꯇ ꯅꯥꯆꯨꯡꯗꯅ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯃꯍꯥꯛꯀꯤ ꯍꯤ ꯑꯗꯣ ꯍꯣꯜꯂꯛꯂꯤ. ꯑꯁꯨꯝ ꯍꯣꯟꯖꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯨꯕ ꯃꯩꯈꯨ ꯃꯌꯥꯝꯅ ꯁꯦꯝꯂꯕ ꯄꯥꯛ ꯆꯥꯎꯔꯕ ꯃꯩꯈꯨꯒꯤ ꯇꯥꯏꯕꯪ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯍꯤ ꯑꯗꯣ ꯇꯞꯅ ꯊꯧꯖꯤꯜꯂꯛꯏ. ꯍꯤ ꯑꯗꯣ ꯃꯍꯥꯛꯅ ꯃꯩꯈꯨ ꯃꯔꯛ ꯑꯗꯨꯗ ꯍꯦꯛ ꯊꯧꯖꯤꯜꯂꯛꯄꯒꯗꯤ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯀꯔꯤ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ. ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯗꯥꯏꯗꯅꯣ ꯈꯪꯗꯕ ꯃꯐꯝ ꯈꯔꯗ ꯍꯤ ꯑꯗꯨꯅ ꯄꯪꯊꯦꯡꯗ ꯊꯦꯡꯖꯤꯜꯂꯤ. ꯃꯁꯤꯗꯒꯤꯗꯤ ꯊꯧꯅꯥꯅ "ꯍꯥꯏ, ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯦ. ꯑꯗꯨꯅ ꯅꯍꯥꯛ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯑꯗꯨꯃꯛ ꯎꯅꯔꯁꯤ. ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤ ꯅꯪꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯕ ꯂꯥꯛꯂꯤꯕꯅꯤ. ꯑꯩ ꯂꯥꯟꯒꯤꯗꯃꯛꯇ ꯂꯥꯛꯄ ꯅꯠꯇꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯅꯩꯅꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯌꯥꯝꯅ ꯉꯪꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ. "ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯃꯥꯏꯕ ꯃꯆꯥ, ꯅꯍꯥꯛꯅ ꯑꯩꯒ ꯁꯤꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯡꯒꯣꯜꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯅꯍꯥꯛꯅ ꯂꯥꯟ ꯇꯧꯕ ꯂꯥꯛꯄ ꯅꯠꯇꯦ ꯀꯀꯥꯏꯗꯅ. ꯅꯍꯥꯛꯅ ꯍꯥꯏꯔꯒ ꯑꯩꯕꯨ ꯍꯦꯛꯇꯃꯛ ꯊꯥꯖꯒꯗ꯭ꯔꯥ? ꯅꯍꯥꯛꯅ ꯀꯔꯤ ꯄꯥꯝꯂꯤ, ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯉꯁꯥꯏꯅ ꯈꯪꯈ꯭ꯔꯕꯅꯤ. ꯑꯗꯨꯒ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯉꯁꯥꯏꯅ ꯈꯪꯈ꯭ꯔꯕꯅꯤ. ꯑꯩꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯁꯤ ꯊꯤꯡꯕꯤꯅꯕ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯦ. ꯈꯣꯌꯨꯝ ꯂꯥꯏ ꯐꯥꯎꯕꯅ ꯑꯩꯕꯨ ꯀꯤꯕꯅꯤ. ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕꯗ ꯈꯣꯌꯨꯝ ꯂꯥꯏ ꯐꯥꯎꯕ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯧꯅꯥꯅ "ꯀꯔꯤ ꯍꯥꯏꯕ? ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯅ ꯅꯪꯒꯤ ꯀꯨꯝꯍꯩꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯍꯥꯏꯕ? ꯍꯥꯏ, ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ. ꯉꯁꯤꯒꯤ ꯀꯣꯔꯧ ꯅꯨꯃꯤꯠꯇꯒꯤꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯂꯣꯛꯇꯥꯛ ꯑꯁꯤꯗꯒꯤ ꯇꯥꯟꯒꯗꯧꯔꯤꯕꯅꯤ. ꯃꯗꯨ ꯐꯥꯎꯕ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯣꯛꯇꯥꯛ ꯑꯁꯤꯗ ꯂꯩꯈ꯭ꯔꯔꯣꯏ. ꯅꯍꯥꯛꯀꯤ ꯑꯣꯏꯖꯍꯧꯔꯣ. ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯁꯤꯟꯅꯔꯁꯤ. ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯂꯣꯏꯁꯤꯟꯒꯅꯤ. ꯅꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯅꯪꯒꯤ ꯅꯥꯍꯟꯐꯝꯗ, ꯅꯪꯒꯤ ꯅꯔꯩꯐꯝꯗ ꯂꯩꯔꯨꯔ ꯆꯠꯂꯨ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯒ "ꯅꯍꯥꯛꯅ ꯉꯝꯂꯒ ꯑꯩꯕꯨ ꯐꯥꯗꯨꯅ ꯊꯝꯃꯨ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ. ꯑꯗꯨꯒ ꯑꯩꯅ ꯉꯝꯂꯒꯅ ꯅꯍꯥꯛꯄꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯊ꯭ꯋꯥꯏ ꯂꯧꯗꯨꯅ ꯂꯣꯛꯇꯥꯛ ꯑꯁꯤꯒꯤ ꯃꯄꯨ ꯑꯩꯅ ꯑꯣꯏꯔꯒꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯪꯍꯧꯗꯅ ꯊꯧꯅꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯆꯥꯎꯔꯕ ꯍꯤꯡꯆꯥꯏ ꯌꯥꯏꯇꯝꯕ ꯃꯥꯟꯕ ꯂꯥꯏꯃꯨ ꯑꯃ ꯐꯥꯎꯒꯠꯂꯛꯂꯤ. ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯊꯧꯅꯥꯒꯤ ꯍꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯄꯨꯟꯅ ꯌꯣꯠꯁꯤꯟꯅꯅꯕꯒꯤ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯔꯛꯂꯤ. ꯃꯇꯝ ꯑꯗꯨꯗ ꯊꯧꯅꯥ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯧ ꯑꯗꯨꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯩꯅ ꯉꯥꯡꯁꯪ ꯉꯥꯡꯅ ꯏꯠꯂꯕ ꯌꯣꯠꯀꯤ ꯅꯧ ꯑꯃ ꯑꯣꯟꯈ꯭ꯔꯦ. ꯅꯧ ꯑꯗꯨꯒꯤ ꯃꯩꯁꯥ ꯑꯗꯨꯅ ꯃꯅꯤꯟ ꯐꯪ ꯐꯪ ꯀꯥꯔꯤꯕꯅꯤ. ꯃꯩꯁꯥ ꯑꯗꯨꯒꯤ ꯃꯩꯁꯥꯅ ꯍꯥꯏꯕꯗꯤ ꯅꯧ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯃꯩꯁꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯐꯥꯎꯕ ꯃꯅꯤꯟ ꯐꯪ ꯐꯪ ꯀꯥꯔꯤꯕꯅꯤ. ꯍꯥꯏꯔꯤꯕ ꯅꯧ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯍꯤꯡꯆꯥꯏ ꯌꯥꯏꯇꯝꯕ ꯃꯥꯜꯂꯕ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯧ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯟꯊꯔꯛꯏ. ꯑꯗꯨꯝꯅ ꯅꯧ ꯑꯗꯨꯅ ꯍꯥꯏꯊꯔꯛꯄ ꯑꯗꯨꯗ ꯍꯤꯡꯆꯥꯏ ꯌꯥꯏꯇꯝꯕ ꯃꯥꯜꯂꯕ ꯂꯥꯏꯃꯨ ꯑꯗꯨꯗꯗꯤ ꯄꯥꯜꯍꯧꯗ꯭ꯔꯦ. ꯂꯥꯏꯃꯨ ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯥꯞꯅ ꯆꯣꯡꯊꯣꯛꯈꯤ. ꯑꯁꯨꯝꯅ ꯆꯣꯡꯊꯣꯛꯈ꯭ꯔꯕꯁꯨ ꯈꯪꯍꯧꯗꯅ ꯊꯧꯅꯥꯅ ꯄꯥꯏꯔꯤꯕ ꯅꯧ ꯑꯗꯨꯒꯤ ꯍꯥꯏꯊꯔꯛꯄꯒꯤ ꯁꯥꯎꯍꯨꯝꯅ ꯌꯥꯝꯅ ꯀꯟꯃꯟꯈꯤꯕꯅ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯐꯅꯌꯥꯝ ꯁꯥꯡꯅ ꯍꯨꯝꯗꯣꯛꯇꯨꯅ ꯄꯨꯔꯕ ꯃꯇꯨꯡꯗ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈꯤ. ꯃꯗꯨ ꯎꯕꯗ ꯊꯧꯅꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯈꯨꯖꯥꯏ ꯑꯗꯨꯗꯒꯤ ꯑꯣꯜꯂꯛꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯊꯧꯅꯥꯗ ꯌꯥꯝꯅ ꯎꯁꯤꯠꯇꯅ "ꯅꯍꯥꯛꯁꯤ ꯈꯔꯗꯤ ꯃꯈꯩꯗꯤ ꯍꯩꯖꯔꯕ ꯖꯥꯠꯅꯤ. ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯑꯃꯨꯛ ꯌꯦꯡꯖꯔꯣ" ꯍꯥꯏꯔꯝꯂꯒ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯑꯔꯪꯕ ꯃꯆꯨꯒꯤ ꯃꯉꯥꯜ ꯑꯃ ꯐꯨꯗꯣꯔꯛꯂꯤ. ꯍꯥꯏꯔꯤꯕ ꯃꯉꯥꯜ ꯑꯁꯤꯅ ꯊꯧꯅꯥꯅ ꯑꯇꯣꯞꯄ ꯃꯤ ꯑꯇꯣꯞꯄꯗ ꯌꯦꯡꯕ ꯐꯥꯎꯕ ꯉꯝꯗꯦ, ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩꯕ ꯅꯠꯇꯅ. ꯃꯁꯤꯗꯒꯤꯗꯤ ꯊꯧꯅꯥꯒꯤ ꯃꯊꯛꯇ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯊꯕꯥꯛꯇ ꯊꯣꯝꯂꯛꯄꯗꯒꯤ ꯊꯧꯅꯥ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗ ꯖꯕꯨꯡ ꯇꯥꯁꯤꯜꯂꯤ. ꯃꯁꯤꯗꯒꯤꯗꯤ ꯊꯧꯅꯥ ꯈꯣꯡꯂꯩ ꯊꯨꯅ ꯏꯁꯤꯡꯒꯤ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯇꯨꯅ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯂꯦꯞꯂꯤ. ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯪꯆꯦꯟ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯈ꯭ꯔꯤꯕ ꯊꯥꯡꯒꯣꯜ ꯑꯗꯨ ꯇꯥꯞ ꯂꯧꯈꯠꯂꯤ.
ꯊꯥꯡꯒꯣꯜ ꯑꯗꯨ ꯂꯧꯈꯠꯂꯒ ꯊꯥꯡꯒꯣꯜ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯃꯨꯔꯨ ꯃꯨꯔꯨ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯊꯥꯡꯒꯣꯜ ꯑꯗꯣ ꯂꯥꯏꯖꯤ ꯏꯁꯤꯡ ꯏꯔꯣꯟ ꯑꯗꯨꯗ ꯁꯨꯞ ꯂꯨꯞꯁꯤꯜꯂꯛꯏ ꯃꯇꯣꯟꯅ ꯊꯤꯟꯖꯤꯜꯂꯒ ꯑꯗꯨꯝꯅ ꯊꯥꯡꯒꯣꯜ ꯑꯗꯨꯒꯤ ꯃꯈꯣꯛ ꯐꯥꯎꯕ ꯏꯁꯤꯡ ꯑꯗꯨꯗ ꯕꯨꯔꯨ ꯕꯨꯔꯨ ꯊꯤꯟꯖꯤꯜꯂꯨꯕ ꯑꯗꯨꯗ ꯁꯣꯝꯗ ꯂꯩꯔꯤꯕ ꯈꯨꯖꯥꯏ ꯑꯗꯨꯗꯒꯤ ꯑꯣꯜꯂꯛꯄ ꯂꯥꯏꯃꯨ ꯑꯗꯣ ꯇꯁꯦꯡꯅꯃꯛꯀꯤ ꯆꯩꯅꯥ ꯐꯪꯂꯕꯒꯨꯝ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯣꯛꯇꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯪꯇꯞ ꯃꯆꯥꯁꯤꯡ ꯂꯧꯇꯥꯡ ꯁꯪꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯇꯥꯔꯤꯕꯅꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯈꯣꯏꯗꯤ ꯃꯤꯄꯥꯏ ꯊꯋꯥꯏꯔꯕꯅꯤ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯍꯧꯕꯅ ꯍꯦꯟꯅ ꯐꯔꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯟꯅꯕ ꯍꯧꯔꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯊꯧꯅꯥꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡꯒꯣꯜ ꯑꯗꯨ ꯏꯁꯤꯡ ꯑꯗꯨꯗ ꯍꯦꯟꯅ ꯊꯤꯟꯖꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤ, ꯆꯩꯅꯥ ꯈꯣꯜ ꯑꯁꯤ ꯅꯍꯥꯛꯅ ꯐꯥꯎꯅꯤꯡꯗꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯊꯨꯅ ꯂꯣꯛꯇꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯔꯣ, ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯤ꯫ ꯅꯪꯕꯨ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯃꯛꯇ ꯖꯨꯛ ꯖꯨꯛ ꯈꯨꯗꯤꯡꯃꯛꯇꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯗꯅ ꯃꯑꯣꯡꯗ ꯅꯪꯕꯨ ꯑꯩꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯪꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯆꯠꯈ꯭ꯔꯣ꯫ ꯂꯩꯔꯤꯕ ꯂꯣꯛꯇꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯖꯤꯕ ꯄꯥꯟꯕ ꯃꯤꯑꯣꯏꯕꯁꯤꯡꯗ ꯅꯍꯥꯛꯅ ꯑꯋꯥꯕ ꯄꯤꯔꯤꯕꯗꯨ ꯈꯨꯗꯛ ꯑꯁꯤꯗꯒꯤ ꯇꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯨꯡ ꯄꯨꯔꯨꯡ ꯅꯩꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯂꯣꯛꯇꯥꯛꯀꯤ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯃꯨꯛꯀꯗ ꯌꯥꯝꯅ ꯋꯥꯡꯅ ꯀꯥꯈꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯖꯔ ꯖꯔ ꯀꯥꯈꯠꯂꯛꯄ ꯑꯗꯨꯗ ꯏꯁꯤꯡꯒꯤ ꯏꯃꯥꯏꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯊꯧꯅꯥ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯊꯥꯡꯒꯣꯜꯅ ꯌꯨꯡꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯏꯁꯤꯡ ꯑꯗꯨꯁꯨ ꯈꯨꯗꯛꯇ ꯄꯨꯡꯀꯣꯛ ꯀꯣꯛꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯀꯪ ꯑꯃꯗ ꯂꯦꯞꯄꯒꯨꯝ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯂꯣꯛꯇꯥꯛꯀꯤ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯑꯗꯤ ꯆꯥꯎꯔꯕ ꯆꯤꯡꯗꯨꯝ ꯑꯃꯒꯨꯝꯅ ꯄꯩꯈꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯂꯥꯏꯃꯨ ꯑꯗꯨꯅ ꯇꯧꯍꯜꯂꯤꯕꯅꯤ꯫ ꯌꯥꯝꯂꯕ ꯏꯁꯤꯡꯁꯤꯡ ꯑꯗꯨꯅ ꯆꯤꯡꯗꯨꯝꯒꯨꯝꯅ ꯅꯥꯀꯜ ꯑꯃꯗ ꯄꯩꯈꯠꯇꯨꯅ ꯂꯩꯈꯤꯕ ꯑꯁꯤꯗ ꯏꯁꯤꯡ ꯌꯥꯎꯗꯕ ꯀꯪꯐꯥꯜ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯉꯥ ꯑꯃꯗꯤ ꯑꯇꯩ ꯑꯇꯩ ꯏꯁꯤꯡꯗ ꯇꯥꯎꯔꯒ ꯂꯩꯔꯝꯕ ꯐꯨꯝꯗ ꯌꯨꯝ ꯁꯥꯔꯒ ꯂꯩꯔꯝꯕ ꯌꯨꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯏꯃꯥꯏꯗꯒꯤ ꯂꯣꯏꯅꯃꯛ ꯀꯪꯈ꯭ꯔꯕꯅꯤꯅ ꯂꯩꯕꯥꯛ ꯃꯊꯛ ꯑꯗꯨꯗ ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯅꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯧꯔꯤꯕ ꯑꯁꯤꯗ ꯄꯨꯡꯉꯛ ꯉꯛꯂꯗꯨꯅ ꯀꯩꯅꯣ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ, ꯂꯣꯛꯇꯥꯛ ꯑꯁꯤꯗꯤ ꯈꯨꯗꯛꯇ ꯀꯪꯂꯦꯗꯅ ꯌꯥꯝꯂꯕ ꯉꯥꯁꯤꯡ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯈꯥꯡꯂꯤ꯫ ꯂꯩꯃꯥꯏ ꯑꯁꯤꯁꯨ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯀꯪꯗꯨꯅ ꯂꯥꯛꯂꯕ ꯑꯃꯒꯨꯝ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯎꯅ ꯀꯥꯛ ꯀꯥꯛ ꯂꯥꯎꯅ ꯀꯪꯂꯔꯤ꯫ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯄꯥꯈꯠꯅꯗꯨꯅ ꯂꯩꯔꯤꯉꯩ ꯁꯣꯝꯗ ꯊꯧꯅꯥꯅ, ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯑꯉꯝꯕꯗꯨꯁꯨ ꯇꯧꯔꯣ, ꯑꯩꯅ ꯑꯉꯝꯕꯁꯨ ꯇꯧꯔꯛꯀꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯊꯥꯡꯒꯣꯜ ꯑꯗꯣ ꯃꯍꯥꯛꯅ ꯄꯥꯏꯈꯠꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡꯗ ꯌꯨꯡꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯗꯨ ꯏꯁꯤꯡ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯊꯥꯡꯒꯣꯜ ꯑꯗꯣ ꯇꯔꯪ ꯃꯂꯪ ꯑꯃꯗ ꯂꯩꯔꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯧꯅꯥꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯏꯗꯨꯅ ꯊꯥꯡꯒꯣꯜ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯅꯣꯡꯃꯗꯣꯟ ꯊꯛꯇ ꯊꯥꯡꯒꯠꯂꯤ꯫ ꯑꯁꯨꯝꯅ ꯊꯥꯡꯒꯠꯂꯒ ꯌꯥꯝꯅ ꯀꯟꯅ ꯂꯩꯃꯥꯏꯗ ꯌꯨꯡꯁꯤꯜꯂꯛꯄꯗꯗꯤ ꯂꯩꯕꯥꯛ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯂꯩꯃꯥꯏ ꯑꯗꯨꯅ ꯊꯛ ꯊꯛ ꯅꯤꯛꯂꯛꯄ ꯑꯗꯨꯗ ꯅꯣꯡꯊꯛꯇꯒꯤꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯀꯜꯂꯕ ꯅꯣꯡꯖꯨ ꯍꯩꯊꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯄꯩꯈꯠꯇꯨꯅ ꯊꯝꯂꯤꯕ ꯋꯥꯡꯂꯕ ꯏꯁꯤꯡꯒꯤ ꯆꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯝꯐꯨꯗ ꯊꯨꯒꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯉꯥꯛꯄ ꯉꯝꯂꯛꯇꯕꯗꯒꯤ ꯊꯨꯒꯥꯏꯈꯤꯕ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯏꯁꯤꯡ ꯑꯗꯣ ꯈꯪꯆꯥꯎ ꯆꯥꯎꯈꯠꯂꯛꯄꯗ ꯍꯧꯖꯤꯛꯇꯤ ꯂꯣꯛꯇꯥꯛ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯐꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯥꯔꯤꯕ ꯌꯨꯝꯁꯤꯡ ꯈꯔ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯕꯅꯤ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯊꯧꯅꯥꯗꯣ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡꯒꯣꯜ ꯑꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛ ꯇꯝꯅ ꯌꯥꯟꯊꯔꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨ ꯈꯨꯗꯛꯇ ꯏꯔꯣꯟꯅꯨꯡꯗ ꯇꯤꯟꯈ꯭ꯔꯦ, ꯃꯥꯡꯈ꯭ꯔꯦ꯫ ꯏꯔꯣꯟꯅꯨꯡ ꯑꯗꯨꯒꯤ ꯃꯆꯨ ꯑꯗꯨ ꯃꯨꯁꯤꯟ ꯃꯨꯅ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗ ꯇꯤꯟꯈꯤꯕ ꯑꯗꯨꯗ ꯊꯧꯅꯥ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯟꯐꯝ ꯈꯪꯗꯦ꯫ ꯀꯔꯤꯒꯨꯝꯕꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯏꯔꯣꯟꯅꯨꯡꯗ ꯇꯤꯟꯈ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯂꯣꯛꯇꯥꯛꯀꯤ ꯌꯥꯝꯂꯕ ꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛꯀꯗ ꯃꯥꯡꯍꯟꯕ ꯅꯠꯇꯅ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯃꯥꯡꯍꯟꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯏꯁꯤꯡꯁꯤꯡ ꯑꯗꯣ ꯃꯥꯡꯍꯟꯈꯤꯕ ꯍꯥꯏꯕꯁꯤꯗꯤ ꯊꯧꯅꯥꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯂꯩꯇꯕ ꯊꯧꯗꯣꯛ ꯋꯥꯐꯝ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯗꯨ ꯇꯧꯍꯜꯂꯨꯕ ꯇꯥꯔꯒꯗꯤ ꯂꯣꯛꯇꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯑꯃꯗꯤ ꯉꯥ ꯆꯥꯛ ꯄꯨꯝꯅꯃꯛ ꯈꯨꯗꯛꯇ ꯎꯠ ꯑꯣꯟꯗꯨꯅ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯗꯨꯒꯨꯝꯂꯕ ꯊꯕꯛ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯈꯛ ꯇꯧꯕ ꯌꯥꯗꯦ꯫ ꯃꯔꯝ ꯑꯁꯤ ꯈꯪꯕꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯣꯠꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯧꯅꯥꯅ, ꯑꯩ ꯅꯔꯤꯜ ꯄꯥꯟꯗꯕ, ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯂꯥꯏꯖꯤ ꯏꯔꯣꯟꯅꯨꯡꯗ ꯂꯣꯠꯄꯅꯣ? ꯊꯣꯛꯂꯛꯎ, ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯎ, ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯂꯣꯠꯄꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯊꯧꯅꯥꯅ ꯇꯣꯡꯂꯤꯕ ꯍꯤ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯂꯨꯞꯊꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯧꯅꯥꯅ
hi asi pharga nahana kari tawgadoribano hairamlaga mahakna thangoladuna hi aduda kok kok launa ahum laktang yan khibada hi ado luplambadagi tawkhalakli masidagidi nongsu tamatamna nganthораклabada kanna haitharamba nongju adusu thaunana tamna fahankhri akhak arau toramba adusu loinamak phakhri thauna mayum lomda halakli hi honduna asumna thaunana mayum lomda halakpadu ubada lairiba yum singadagi miyoi singaduna thauna halakli ising ase yamna thuna kanglamlaba matungda khangchau chawkhalakliba akanba nong haitharakliba akhak arau kaya ga loinana tarokliba saprasi thauna amadi loktak pata leiba lai aduga khanabagi sodun oiramgani hawjikti mahana lai ado mathiba piramlaga mayum lomda halaklibani asumna mayamna hainaribatu thaunana loinamak tari masidagi thaunana mahaki hauraba khonjau thaduna lawri mafam asida leiriba mipum khurimakna nong ngalaba matung numit tholakpaga aikoina khoithalang thajikani aduga numit mayum changringai matamda yumda halakadabani aina loktakki mafam aswaida yamna sathiba lai ama leire haibasi khangbadagi madubu aina yengsinba chalurabani laimu ado ayuk nungthulgi mapaladi mapangal somani na mahak songthok thololoi aduna numidang oiraba numit basak udraba tungda mahak tholakani maram aduna mahana karigumba thokdam dayasi amangban nong mangsilakani akhak arau haitharakani aduga akanma nong sit kaya toroktuna aikhoiba awaba pigadoribani maram aduna aikhoina numit taringai numit masak hek udabaga yumlomda halakadabani numit masak udrabadi mahaki mapangal jamna kalli nong nusit torokpa akhak arau torokpa adudi aina ilai na mayamgidamukta ngakthokpigi adumna thaunana kana laurokbaduta nipa ama toloklaga hoi ibungo thauna nahana hari wafam madu sumlabani mafam masida thokliba laimu asi ayung thilgi matamdadi kaya thoinabu tawdi numidar hek warakpaga hektam hauri aduga ayung thilgi matamda tawba hairagadi akanba nongna nuksit situna miyoibabu humduna puba ngawhanba phaihanba ironungda lupsanduna awaba piba sini adubu haujikti nahak laklabanina khara makhaidi phare aduga khangningba amana hariba thabak asi kayam kuina khoigi ithakta tawduna laikhigadoribano masibu loisinba nahak ngamnaroidra adumna hairakpadutta thaunana kari tawbagidi ngamloidoribano aina sodana makki loisingani adubu matam ama leiri hariba matam madu jawdringaida loisinbadi yaroi aduna matam madu khoina ngairibani asumna hayamlaga thauna mahaki imungda tumina changkhri matam madu thauna do mahaki nupi takhelaibu koithi thirai matam madu takhelai mahak tumina phamungi kasil amata leiramle madu ubada thaunana hai karirunanga tawribaduna ha kari tawrobage wanangbo adumna hairakpada takhelaina ai kari haigedabano khangdri nahana yum masda laktingeda nangumba kaya mafam masda laklamme aduga aibu makhoi lolena chakhrasi mafam mase yamna khudong thiningai oire haidun aibu puranaba holerakpani aduba makhoi imungari changakti nangna isi khimtuk lambaduna kaino khangdi hithangpham adu leplaga aibu kanna kaurakpani aisu septharaga yenglubada nahakana sak manaba miyoi kayana aibu ngalaita kauba lakpa adu singraduna aina nahak natti haiduna asum thadokhibani aigi thamoida khanjaki aibu thirakpa aigi inaka changakpa aduna aigi asengbai puraibu oigadoribani haibado khandro leramlibani hayu nahak aigi puraiba sengra adumna hairakpada thaunana mani aina nangonda yumsidagi mapan thokano haibadu nahakna ilamba sibi matangdi aina yamna harawi karigumma nahakna makhoigi matung induna chatlamba thoklabadi nahak mafam marang khangna adumak loisin khragadabani nahak laji ironu adumak luptuna mang khragadabani haujikti mafam masida ikhoi kuyan lithabada phararoi maramaduna nahakti matam khara ima babagi manakta leiruro aidi loktak asida thokriba laimu asiba loisindradi khak halakpa yararoi loktak lairimbi imana aingonda thaudang ama sindari thaudang asi panglamdana aina loktak asi thadokna chatlabadi loktak lairimbi imana aingonda thamliba thajaba punamak mang khragani maramaduna madubu loisillamna ka ai sodana makki lakki ngasidagina tha amagi manungda thabak ado sodana makki pangthoklagani loktak asida leiriba laimu asi ai hagna sodana makki maithiba piduna mahapu matam chupagi oina kana su khangoi urodraba mafam amada losinna thamkhragadabani
ꯃꯔꯝ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯃꯗꯨꯒ ꯅꯍꯥꯛꯇꯤ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯍꯥꯛ ꯅꯪꯒꯤ ꯌꯨꯝꯗ ꯍꯟꯈꯤꯒꯗꯕꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯇꯈꯦꯜꯂꯩ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ ꯅꯍꯥꯛꯄꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯩ ꯏꯇꯣꯝꯇ ꯌꯨꯝꯗ ꯍꯟꯈꯤꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯅꯍꯥꯛꯀ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯅꯤ ꯅꯍꯥꯛꯅ ꯂꯩꯁꯦ ꯍꯥꯏꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯅꯍꯥꯛꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯇꯧ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯑꯌꯦꯠꯄ ꯄꯤꯔꯣꯏ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯊꯧꯅꯥꯅ ꯅꯠꯇꯦ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯕꯗꯤ ꯑꯇꯩ ꯑꯁꯤꯗ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏ ꯑꯗꯨꯕꯨ ꯅꯉꯣꯟꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯕ ꯄꯤꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯅꯪꯕꯨ ꯑꯩꯅ ꯉꯥꯛꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯅ ꯇꯧꯒꯦ ꯈꯟꯖꯕ ꯊꯕꯛ ꯊꯧꯒꯥꯏꯗ ꯑꯌꯦꯠꯄ ꯄꯤꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯌꯨꯝꯗ ꯇꯉꯥꯏ ꯐꯗꯅ ꯍꯟꯈꯤꯒꯗꯕꯅꯤ ꯑꯗꯨꯒ ꯉꯁꯤꯗꯒꯤꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯅꯍꯥꯛꯄꯨ ꯂꯧꯕ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕꯗꯤ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯑꯁꯦꯡꯕꯗꯨꯃꯛ ꯑꯣꯏꯔꯒꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯩꯔꯤꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯒꯗꯕꯅꯤ ꯐꯔꯦ ꯍꯧꯖꯤꯛꯀꯤꯗꯤ ꯄꯣꯊꯥꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯈꯦꯜꯂꯩ ꯃꯍꯥꯛꯄꯨ ꯊꯦꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯊꯧꯅꯥ ꯇꯨꯝꯊꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯊꯧꯅꯥꯅ ꯇꯈꯦꯜꯂꯩꯕꯨ ꯃꯌꯨꯝꯗ ꯍꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯊꯤꯟꯗꯣꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯇꯈꯦꯜꯂꯩ ꯆꯠꯅꯤꯡꯗ ꯃꯌꯨꯝ ꯂꯣꯝꯗ ꯑꯗꯨꯝ ꯍꯟꯈꯤ ꯇꯈꯦꯜꯂꯩꯕꯨ ꯊꯤꯟꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯧꯅꯥ ꯑꯃꯥꯏꯕ ꯅꯣꯕꯤꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯛꯇꯥꯛꯇ ꯂꯩꯍꯧꯔꯤꯕ ꯐꯨꯝ ꯃꯊꯛꯇ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯔꯤ ꯀꯔꯤꯒꯤꯗꯃꯛꯇ ꯊꯧꯅꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯃꯌꯨꯝꯗ ꯍꯜꯍꯟꯈ꯭ꯔꯤꯕꯅꯣ ꯃꯁꯤ ꯂꯣꯛꯇꯥꯛ ꯑꯁꯤꯗ ꯑꯆꯧꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯂꯔꯒꯅꯤ ꯍꯥꯏꯕꯁꯤ ꯊꯧꯅꯥꯅ ꯈꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯁꯣꯛꯍꯟꯅꯤꯡꯗꯕꯗꯒꯤ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯈ꯭ꯔꯤꯕꯅꯤ ꯃꯍꯥꯛꯇꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯍꯩꯕ ꯃꯤꯅꯤꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯃꯛ ꯉꯥꯛꯊꯣꯛꯇꯨꯅ ꯂꯩꯍꯧꯒꯅꯤ ꯃꯁꯤꯗ ꯁꯣꯛꯀꯗꯧꯔꯤꯕꯁꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯪꯖꯗꯕ ꯑꯩꯈꯣꯏꯗꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯗ ꯍꯟꯅꯔꯁꯤ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯂꯣꯛꯇꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯑꯗꯨꯝꯅ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯋꯥꯔꯦꯞ ꯇꯥꯔꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯟꯅꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯧꯅꯥ ꯅꯣꯕꯤꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯎꯅꯔꯤ ꯑꯗꯨꯒ ꯀꯔꯝ ꯇꯧꯁꯤꯒꯦ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯂꯩꯐꯝ ꯈꯪꯕꯤꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯗꯨꯕꯨ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯀꯝꯗꯧꯅ ꯊꯤꯔꯨꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯕꯒꯤꯅꯤ ꯀꯔꯤꯒꯨꯝꯕꯗ ꯃꯈꯣꯏꯕꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯅꯕꯒꯤ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯃꯊꯥ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯍꯦꯛ ꯍꯪꯍꯧꯗꯦ ꯅꯨꯃꯤꯠ ꯑꯗꯣ ꯃꯔꯥꯡꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯧꯅꯥꯅ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯧꯕꯤꯍꯧꯗꯕ꯭ꯔꯥ ꯃꯈꯣꯏꯅ ꯄꯤꯔꯝꯕꯅꯤ ꯍꯥꯏꯗꯅ ꯄꯣꯠ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯕꯤꯟ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯁꯨꯝ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯩ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯄꯤꯔꯝꯕꯗꯤ ꯅꯠꯇꯕ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯇꯥꯍꯧꯕ ꯀꯣꯛꯇ ꯐꯥꯅꯅꯕ ꯅꯣꯏꯒꯤ ꯁꯝꯐꯥꯕꯤ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯇꯥꯍꯧꯕꯗꯒꯤ ꯑꯩꯅ ꯈꯨꯟꯖꯤꯜꯂꯒ ꯃꯗꯨꯕꯨ ꯊꯝꯃꯤ ꯑꯗꯨ ꯃꯉꯥꯏꯔꯦ ꯑꯩꯅ ꯂꯩꯍꯧꯕ ꯍꯥꯏꯕꯕꯨ ꯑꯣ ꯑꯗꯨꯕꯨ ꯃꯥꯃꯗꯤ ꯀꯔꯤ ꯃꯔꯝꯒꯤ ꯃꯗꯨꯕꯨ ꯊꯝꯖꯤꯜꯂꯤꯕꯅꯣ ꯃꯑꯣꯡ ꯌꯥꯝꯅ ꯇꯥꯕ ꯃꯗꯨꯗ ꯏꯁꯨꯁꯤꯡꯒꯤ ꯑꯣꯏꯅꯅꯕ ꯍꯥꯏꯗꯨꯅ ꯊꯝꯖꯤꯟꯕꯅꯤ ꯏꯁꯨꯁꯤꯡꯅ ꯃꯗꯨꯕꯨ ꯂꯧ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯑꯗꯨꯝ ꯑꯩꯅ ꯃꯗꯨꯕꯨ ꯊꯝꯖꯤꯟꯕꯅꯤ ꯀꯗꯥꯏꯗꯁꯨ ꯍꯨꯟꯗꯣꯛꯂꯨꯒꯅꯤ ꯃꯗꯨꯕꯨ ꯑꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯊꯣꯡꯅꯥꯎꯒꯤ ꯄꯔꯗꯥ ꯍꯥꯞꯂꯤꯕꯗꯨ ꯍꯦꯛ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯣꯛꯏ ꯍꯥꯏꯗꯅ ꯃꯗꯨ ꯆꯞ ꯃꯥꯟꯅꯕ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯊꯝꯈꯤꯕꯅꯤꯗ ꯃꯗꯨ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯑꯗꯨ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯃꯗꯨꯅ ꯃꯥꯃꯥ ꯃꯗꯨꯕꯨ ꯂꯩꯔꯕꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯊꯧ ꯑꯃ ꯇꯧꯁꯤ ꯑꯗꯨꯒꯤ ꯊꯧꯗꯨ ꯇꯧꯔꯕꯗꯤ ꯃꯈꯣꯏ ꯀꯗꯥꯏꯗ ꯂꯩꯔꯤ ꯀꯔꯤ ꯇꯧꯔꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯀꯝꯗꯧꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤ ꯀꯔꯤ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯂꯣꯏꯅꯃꯛ ꯈꯪꯗꯣꯛꯄ ꯌꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯧꯕꯁꯨ ꯌꯥꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯪꯂꯥꯟꯗ ꯑꯩꯈꯣꯏꯅ ꯆꯠꯄꯁꯨ ꯌꯥꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯊꯧ ꯑꯃ ꯇꯧꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯣꯕꯤꯟꯅꯁꯨ ꯌꯥꯔꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯀꯔꯤ ꯄꯣꯠꯂꯝ ꯆꯪꯒꯗꯕꯅꯣ ꯇꯧꯔꯁꯤ ꯍꯥꯏꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯅꯥꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛꯇꯤ ꯅꯣꯕꯤꯟ ꯂꯩꯍꯧꯔꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯂꯥꯡꯅꯕꯒꯤꯗꯃꯛ ꯊꯧꯅꯥꯁꯨ ꯃꯍꯥꯛꯀꯤ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯂꯥꯛꯂꯤ
ꯃꯍꯥꯛꯅ ꯑꯗꯨꯃ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯍꯤ ꯍꯣꯟꯗꯨꯅ ꯃꯈꯣꯏꯒ ꯌꯨꯝ ꯄꯔꯦꯡ ꯇꯥꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯍꯤ ꯍꯣꯟꯗꯨꯅ ꯁꯨꯃꯛ ꯂꯥꯛꯄꯗ ꯊꯧꯅꯥꯅ ꯀꯌꯥꯒꯤꯅꯣ ꯆꯠꯄꯤꯔꯣꯏꯁꯤꯕꯨ ꯇꯥꯗ ꯍꯣꯏ ꯅꯠꯇꯦ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣꯗ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯅꯨꯄꯤꯕꯨꯅ ꯊꯥꯗꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯁꯤꯍꯧ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯅꯣ ꯅꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯁꯤꯍꯟꯅꯤꯡꯗ꯭ꯔꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯕꯨꯁꯨ ꯊꯥꯗꯣꯛꯄꯤꯒꯗꯕꯅꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯧꯅꯥꯅ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯣꯟꯅꯔꯦ ꯃꯌꯥꯝꯗꯗꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯀꯔꯤꯃꯇ ꯇꯧꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯇꯧꯒꯦ ꯍꯥꯏꯔꯕꯁꯨ ꯃꯌꯥꯝꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯇꯧꯕ ꯉꯝꯒꯅꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯊꯥꯗꯣꯛꯈ꯭ꯔꯤꯕ ꯑꯗꯨꯗꯤ ꯂꯣꯛꯇꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯃꯨ ꯑꯁꯤꯒꯤ ꯌꯦꯛꯅꯔꯤꯕꯁꯤꯗꯤ ꯑꯩꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯑꯋꯥ ꯑꯅꯥ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯕꯗꯒꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯈꯤꯕꯅꯤ ꯃꯌꯥꯝꯗꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯂꯣꯏ ꯑꯗꯨꯕꯨ ꯐꯔꯦ ꯃꯌꯥꯝꯅ ꯊꯥꯖꯕꯤꯗꯕ ꯆꯤꯡꯅꯕ ꯂꯩꯔꯒꯗꯤ ꯉꯁꯤꯗꯒꯤꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡ ꯐꯥꯎꯕꯗꯗꯤ ꯍꯥꯏꯕꯗꯤ ꯊꯥ ꯑꯃꯇꯪꯗꯤ ꯌꯨꯝꯗ ꯂꯩꯕꯤꯔꯨꯔꯣ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯁꯤꯕꯨ ꯅꯥꯈꯩ ꯑꯃ ꯁꯦꯡꯅ ꯂꯣꯏꯁꯤꯟꯖꯔꯝꯂꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅꯁꯨ ꯊꯧꯅꯥꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯤꯔꯝꯂꯒ ꯆꯠꯅꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝꯂꯦꯡ ꯄꯔꯦꯡ ꯂꯩꯃꯤꯟꯅꯔꯝꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯕꯗ ꯂꯣꯛꯇꯥꯛ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯏꯁꯤꯡ ꯏꯄꯥꯛ ꯑꯗꯨꯗ ꯇꯥꯎꯔꯤꯕ ꯐꯨꯝꯒꯤ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯇꯣꯝꯇ ꯊꯧꯅꯥ ꯂꯩꯍꯧꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ